ngasi miyam da purakliba Israel amsung Palestine gi hauji lan gi leiriba Fivam South Africa na pukhalakpa case ama ICJ court ki verdict lakhra matungda haibadi sayun ama simuki manung asida oirakliba Israel gi Fivam amsung Palestine gi Israel gi lan missing gi mute minai adum makha chathari ICJ gi court ki verdict lakhra matungda haujik fawbada Palestine gi miyoi hatliba se miyoi chamapan aduga yum tara taruk amana makhura tumna manghan kiba hairiba ICJ court ki verdict lakhra matungda Israel gi kangbu dagi hauji yamna akan bi ho ma lakliba asina Gaza strip ta makhoina 2005 ta settler kangbu sing thugairaga halakriba ase masi sing si amuk hallaga oina resettlement tawbagi masigi ihowa se yamna akan ma mong da lakli masi se ICJ court ki lakhra verdict matungda lakpa film ni ko hauji lairi se Biden government hauji lan thokliba manung asida US ke senator da asumna mahana wafam pukhalale mogi mifam amada $14.1 billion ase Israel gi military da makoina hauzik oina funding tawgadavani haina phongdok liaba kariguma masi se directly oina tha gi taragadi Israel gi state oina leirokriba 1948 tagi America na weapon खुचु खुला लेबदा ख्वाइदगी यामना पैसा मसिंग यामना थाधरिबा से हंदक के पैलेस्टाइन द ओटलिबा लान मनुंग असिद ओइगदौरिनेबा करिगुम मसी से सबचाना पंगथोखिबा तारगदी अमेरिका अमसुंग अतोप लेबाक सिंगना डायरेक्टली ओइना इजराइल दा लाइसेंस पीबनेबा पैलेस्टाइन की प्रजा मयाम गजा स्ट्रिप मांगन तकनबा वेस्ट बैंक बु थुगाइबा अपुनबगी ओइना अमेरिका ना लाइसेंस पिथोरकबा चपमाना गदौरिनेबा हौजिक इजराइल ना लान तौबसना मरम ओइरगा पैलेस्टाइन लेरिबा फिवम असे अदुकी बतिक यामना सोइ मरु ओइना अंगांग अमसुंग नुपी karam nupida pregnant oiraba miron laba miron minupi singda United Nation gi report ki matung inna kai miron bi lising yang khai ase makoida afaba chinjak chaw fangdaba layeng bagi facility maram chana fangdaba hari basing asina makoi sing ase angang unaba matamda kari oigadoriba no haiba se phajana angang ase unaba ngamgadoribra ora tragana mi sigadoribra haiba se tambang ngamdrine UN gi report amana fongdo ieba aduga lan asigi makha chatarbu oinasu Hamas ki Al Qassam brigade ki military spokesman Abu Obaidana asumna fongdoli haukriba pungkun mari asidi Israel gi lanmi tara manga hat ki aduga makoina tonglakpa gari ni fuhum doi thugai ki punna thugai ki batraga saru khara sohalena fongdokli mafam tara tare to thugai kriba aduga markabat deng ahum masina southern Gaza gi Al Sina hariba jaga sida masina apunbagi oina Abu Ubudana fongdokpa haukriba pungkun mari asida makogi lanmi singna mai pakpagi wafam sing thamlibasi hauja sokna riba lan asida mi khaktang hatpna taba praja mayam kha hatpna taba Israel gi mai kaidagi leiriba makogi juda leiba sanga phobo lemna thadabagi makoina video footage amchung wafam sing fongdolali khoidagi anobu oina Israel gi hui sing sinari ko makoina military gi training pibo hui sing sinari haribo hui ase Hamas gi mai kaidagi makogi combat ta yorokba lan to budi yorokba hui 17 hui tara taret makogi military training fangbo hui tra ama hat kana fongdokli adugi Israel ge mai kaidagina Hamas ki leramiba hui chani muki chang se moina hat kana fongdokli US ke Biden government na makogi Israel ge settler leiri mafam mari West Bank da leiri ba se masida sanction thamakre masigi makha tarak poina Canada ge government na su Israel ge settler kangbuna tawriba se masi si yamna kaami henmalle masi tokpa tabani masi makuna tawriba se lan thokna ba maram ni na makoina saibasu horakri lan asi tawba matamda ninghanna ba poktriba hairakpa wahi khudingmak asi maidagi haijan badono oiba Yemen gi huthi kangbu makoi gi oina su yamna nungai ri hojik pause Red Sea area da faroga chatpa internet mobile gi internet ase masi pulabli oina kakhreba makoina Yemen gi kangbu asina hairiba internet pass tawriba Red Sea da sammaga chatliba internet percentage ase samudra gi oina chada tratret ase masi Red Sea faroga chatpaneba thingkhibasina maram oiraga khwaidagi yamna asokpan leiriba ase masina Asia Africa Europe line makoina internet thingkhra matungda US ki maikaidagi huthi gi mafam target manga da makon tek tawrakli hairiba mafam manga tawrakhriba se America na mafam amana makon tawriba se kangfan ge saruk lemhoriba mari asina jahaz ki saruk da Lebanon gi Hezbollah gi maikaidagi su makoi border thangba area yumthangna be area de Israel gi lan missing ga nongmai kapsin ba among atop toba makoin tofom thokpasing tawur makha chathari anobu oine Hezbollah na makoina rocket strike tawkhriba se Israel gi
border manung asida tawkhriba se rocket missile tramanga kapsan gi habagi paw phongdoli masigi laman kumbo in Israel Defense Force ta gisu makoina Hezbollah gi leiriba surveillance leiriba mafam sing ase masidi attack tawba aduga Hezbollah gi kem oina leiriba mafam sing aduga army puba gari sing da makon attack tawbagi paw phongdolali Israel gi maikai dagi attack tawna khriba ase animaki oiba maikai dagi misi mina thokpagi paw di phongdokpa leitri Israel na Palestine gi miyam sing hatpa tuppa amaso manghan takan ba thokliba ase masigi matang da US survey tawba matamda mamang tawkhriba sina angang adult singda habi sahi trani pandagina sahi kuntra phawgi changa tawkhriba matamda 70% chado humdra sina thokliba lan ase Israel si hanpham thoi praja hatpa lepham thoi na phongdokpa leikhrabani masigi makha chatarakpo oina America da leiriba ahanjing 40 years sahi nipugi mathakta leiba singa se makhogi survey ma taw matamda sada yankhai gi changa sina phongdokliba sumna America ne Israel da mateng pangba se masi achumba khongthang na te amasung aranba khongthang ni na phongdokli aduna America gi oina leiriba praja mayam gi mot phongdor ko matam dadi hoje pro Israel da gi pro Palestinian oiriko adubu makoi gi leiriba bureaucrats paisa paiba businessmen aduga politician kambu da gi pro Israel gi se hardcore oiribani ko maru oina America da funding toriba se IPAC habidi masi America da khwai da gi chawba Zionist organization ne makhogi mathau asidi America ge politicians sing amasung America ge foreign policy animak ase masida influence aduki matik makhoina chaw America da khwai ge largest orba Zionist organization se IPAC ni ko makhogi mathau asidi makhogi position ani ahan bada US ge politicians sing da influence to ba aduga ani subada US ge foreign policy da Zionist ge agenda ha pa ani asine makhogi aduna maram orga America gi oina makoi gi since 1948 Israel lingkhat khaba matum 20th century gi matam dagi hauna America gi president lakhriba singa se masida Zionist oidaba mi ama for not a single person yaudri ju phogi oina maram di masida achoba khut yauriba Zionist lobby kangbu gi America gi foreign policy gi oina foreign minister foreign secretary orakriba atop atop leiba gi oina foreign diplomatic relation gi oina maru thonglor khriba se hauzik gi oina Anthony Blinken oirini ko adu bahar Anthony Blinken asisu Zionist Jews ni Jews plus Zionist ni orisi adugi mamang da 1973 1967 gi matamda foreign secretary oikriba sa US ki oina Henry Kissinger ne Henry Kissinger asisu Zionist ni plus Jews ni go Jews Zionist ori ne ba haribi Henry Kissinger gi matang asidani prithvi gi oina oil embargo thokriba se masi se second Arab Israel war matamda ne 1973 gi Yom Kippur war aduga 1967 gi Arab Israel war ko hariba asigi matam masida Henry Kissinger na foreign secretary oi hauzik ki oina thokliba lan asida Anthony Blinken na Middle East ki leibak hingda koiba yasan Israel ki mchang na misang khomba atopa leiriba Turkey da chatpa Russia da chatpa ase masiga chap man na 1967 1973 gi Arab Israel war matam da su matam du gi leiriba Henry Kissinger na Arab leibak hing satlaga haizaba maru ne Saudi Arabia da aduga atopa leiriba Muslim ne majority of leibak sing aduga second superpower or Russia China da chatpa se mahaki mathau ne ba masi se akoina anobu natte ko Anthony Blinken na hause tawriba se masi se since establishment of Zionist government aduga America gi makho ge foreign policy di yaurga lakhra bane ba masi ne hause phabu gi leiriba Israel am Palestine gi samlap lan gi film